ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ, ꯑꯉꯝ ꯑꯉꯝꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯅꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ, ꯃꯈꯣꯏꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ प्रजाꯁꯤꯡꯅ ꯍꯤꯡꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯁꯣꯟ ꯑꯅꯥ ꯊꯤꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯃꯌꯣꯛꯇ ꯂꯦꯞꯂꯛꯄ ꯀꯅꯥ ꯑꯃꯕꯨꯅ ꯈꯨꯗꯛꯇ ꯊꯋꯥꯏ ꯂꯧꯊꯣꯛꯄꯤ꯫ ꯉꯁꯤ ꯈꯨꯜꯂꯦ ꯂꯩꯕꯥꯛꯇ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯄꯥꯔꯤ ꯈꯣꯝꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯩ꯫ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯌꯥꯗꯤ ꯃꯈꯣꯏꯒꯤ ꯇꯥꯂꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯅꯩ꯫ ꯃꯧ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯝꯐꯥ ꯐꯥꯕꯤꯗꯨꯅ ꯍꯦꯛꯇ ꯂꯧꯕꯤꯗꯨ꯫ ꯀꯣꯅꯨꯡ ꯑꯗꯨ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯆꯣꯜꯂꯤ, ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯁꯦꯕꯥꯔꯤ ꯀꯌꯥꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯅꯩ ꯃꯤꯌꯥꯝꯅ ꯈꯨꯜꯂꯦ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥꯗ ꯀꯅꯥꯒꯁꯨ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇꯦ꯫ ꯅꯍꯥꯗꯤ ꯑꯗꯨꯛ ꯑꯣꯏꯔꯤ ꯍꯥꯏꯕꯕꯨ ꯃꯇꯤꯛ ꯃꯊꯧꯅꯥꯗꯤ ꯀꯌꯥꯗ ꯂꯩꯔꯤꯕ꯫ ꯃꯥꯒꯤ ꯃꯥꯡꯗ ꯀꯅꯥ ꯑꯃꯅ ꯁꯝꯂꯒ ꯆꯠꯄ ꯉꯝꯗꯦ, ꯁꯣꯟꯅꯔꯤꯕꯅꯤ꯫ ꯋꯥꯁꯛ ꯆꯦꯠꯄ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯇꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅ ꯐꯥꯎ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯕ ꯉꯝꯗꯕꯗꯨꯅ ꯀꯂꯛꯅꯔꯤꯕꯅꯤ꯫ ꯋꯥ ꯉꯥꯡꯒꯟꯗꯦ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯤꯟ ꯌꯥꯝꯅ ꯂꯦꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯂꯩꯁꯥ ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯇꯝꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯃꯍꯩ ꯃꯍꯩ ꯍꯟꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨ ꯈꯔ ꯁꯤꯍꯧꯔꯤ꯫ ꯅꯤꯡꯊꯧ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯂꯕꯁꯨ ꯀꯥꯅꯨꯡ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯂꯩꯔꯕ ꯑꯁꯤꯗꯗꯤ ꯇꯅꯧ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯅꯥ ꯇꯥꯗꯅꯕ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯁꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯇꯥ, ꯑꯩ ꯂꯥꯛꯏ꯫ ꯅꯪꯕꯨ ꯑꯁꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯍꯤꯡꯆꯥꯕꯒꯨꯝꯂꯕ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯀꯔꯝ ꯂꯩꯍꯧꯒꯗꯧꯔꯤꯕ? ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯪꯕꯨ ꯋꯥ ꯈꯔꯗꯤ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯏꯇꯥ?" ꯃꯇꯥ ꯑꯣꯏꯕꯤ ꯃꯥꯅ ꯄꯥꯈꯠꯆꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯇꯥꯂꯣꯏ ꯆꯟꯈ꯭ꯔꯕꯤ ꯃꯥꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯖꯩ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟ, ꯑꯁꯤꯃꯗꯤ ꯃꯇꯥ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯖ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯖꯔꯛꯏ, "ꯏꯇꯥ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯖꯔꯕꯤ, ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯋꯥꯖꯍꯧꯔꯕꯤ ꯏꯃꯥꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯏꯇꯥ, ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ." ꯃꯇꯥ ꯑꯗꯨ ꯅꯤꯡꯉꯝꯗ ꯅꯤꯡꯉꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥ ꯃꯥꯅ ꯍꯥꯏꯔꯛꯄ ꯌꯥꯊꯪ ꯑꯗꯨꯃꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯈꯔꯒ ꯊꯦꯡꯖꯤꯜꯂꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯁꯥ ꯑꯗꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯅ ꯄꯥꯛꯂꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯥ ꯇꯥꯁꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯌꯥꯝꯅꯗꯤ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝ ꯀꯤꯅꯔꯤꯕ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯔꯤ ꯇꯃꯛ ꯀꯧꯔꯁꯤ꯫ ꯄꯥꯔꯤꯗꯨ ꯆꯪꯂꯛꯏ, ꯈꯣꯡꯊꯥꯡꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯊꯥꯡꯗꯨꯅ꯫ ꯁꯕꯥꯟ ꯃꯨꯔꯇꯤꯗ ꯌꯦꯡꯂꯕꯁꯨ ꯅꯣꯡꯁꯥ ꯂꯥꯕ ꯑꯃꯗꯒꯤ ꯇꯥꯗꯦ, ꯁꯛꯇ ꯌꯦꯡꯂꯕꯁꯨ ꯀꯣꯔꯣꯡ ꯃꯥꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒꯨꯝ ꯂꯪꯅ ꯉꯥꯜꯂꯤ꯫ ꯄꯥꯔꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ, ꯌꯦꯡꯂꯛꯏ ꯊꯧꯔꯕ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯕꯤ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯤ, ꯁꯣꯔ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯜꯂꯤꯕ ꯐꯤꯖꯤ ꯑꯗꯨ ꯇꯞꯅ ꯆꯤꯡꯈꯠ ꯃꯃꯥꯏꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯀꯤꯖꯕꯅꯅꯤ ꯁꯦꯡꯅ ꯑꯗꯨ ꯀꯤꯖꯔꯨꯕꯒꯤꯅꯤ ꯅꯨꯄꯥꯁꯤꯕꯨ꯫ ꯄꯥꯔꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯅ ꯌꯦꯡꯂꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯋꯥꯎꯔꯞ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯔꯤ ꯇꯧꯔꯤ? ꯅꯃꯥꯏꯗꯣ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯗꯤ ꯀꯔꯤꯒꯤ ꯈꯨꯝꯖꯤꯜꯂꯤꯕꯅꯣ? ꯅꯁꯛ ꯌꯦꯡꯒꯦ, ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛ ꯎꯗ꯭ꯔꯤ, ꯑꯝꯇ ꯌꯦꯡꯒꯦ ꯁꯤ." ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏ ꯈꯨꯝꯂꯤꯕ ꯐꯤꯖꯤ ꯑꯗꯨ ꯇꯞꯅ ꯆꯤꯡꯊꯈꯤ ꯁꯅꯥ ꯈꯨꯠ ꯑꯗꯨꯅ꯫ ꯅꯨꯄꯤ ꯑꯗꯨ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯗꯤ ꯉꯝꯖꯗ ꯃꯃꯥꯏ ꯅꯣꯟꯊ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯄꯥꯔꯤꯅ ꯅꯨꯄꯤꯗꯨꯒꯤ ꯈꯗꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯍꯜꯂꯤ꯫
ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯄꯤꯁꯨꯝ ꯌꯧꯅ ꯁꯥꯏꯅꯣꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯤꯕ ꯄꯤꯁꯨꯝ ꯑꯗꯨ ꯏꯃꯨ ꯃꯨꯏ, ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎ, ꯆꯤꯟꯕꯥꯜꯅ ꯊꯝꯕꯥꯜ ꯂꯩꯅꯥꯒꯨꯝ ꯇꯥꯊꯣꯠ ꯇꯥꯊꯣꯠ ꯃꯊꯣꯠ ꯀꯥꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯤ ꯑꯗꯨꯛ ꯅꯧꯔꯤꯕꯤꯅꯤ꯫ ꯅꯪꯒꯤ ꯈꯨꯗꯣꯏ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯅꯨꯄꯤꯗꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯖꯩ꯫ ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯑꯄꯤꯛꯄꯤ ꯍꯥꯏꯅ ꯀꯣꯂꯣꯏꯕꯤ, ꯑꯗꯨꯒ ꯄꯂꯦꯝ ꯏꯃꯥꯅꯁꯨ ꯇꯅꯧꯕꯤ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯕꯤꯗꯣ꯫ ꯄꯥꯔꯤ ꯃꯀꯣꯛ ꯑꯃꯨꯛꯇꯪ ꯅꯣꯝꯈꯤ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯅꯄꯥꯅ ꯊꯣꯟꯕ ꯃꯤꯡꯗꯨ ꯑꯩ ꯀꯧꯈ꯭ꯔꯔꯣꯏ꯫ ꯇꯅꯧꯕꯤ ꯍꯥꯏꯕꯗꯨꯅ ꯐꯖꯩ, ꯑꯗꯨꯒ ꯅꯄꯥ ꯅꯤꯡꯊꯧ ꯑꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯪ ꯃꯗꯨꯗꯤ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ? ꯇꯅꯧꯕꯤ ꯄꯥꯔꯤ ꯃꯉꯣꯟꯗꯗꯤ ꯌꯦꯡꯕ ꯉꯝꯖꯗꯦ, ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯏ꯫ ꯌꯦꯛꯅꯕ? ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯖꯗꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯅꯅꯥꯌꯦꯛꯄꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯁꯨ ꯅꯄꯥ ꯑꯗꯨꯒꯤ ꯏꯅꯤ, ꯃꯕꯨꯛꯆꯦꯜꯁꯨ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ꯫ ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯗꯨꯅ ꯂꯧꯕ ꯅꯠꯇꯦ, ꯅꯪ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ꯫ ꯀꯣꯅꯨꯡꯁꯤꯗ ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯅꯅꯤꯡ ꯇꯧꯖꯧ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯅꯪ ꯈꯖꯤꯛꯇ ꯐꯥꯎ ꯅꯛꯁꯤꯟꯒꯦ ꯍꯣꯠꯅꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯁꯥꯏꯅꯣꯟ ꯑꯗꯨ ꯍꯥꯏꯒꯠꯀꯅꯨ, ꯑꯩꯅꯁꯨ ꯍꯥꯏꯒꯠꯂꯣꯏ꯫ ꯂꯩꯁꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯧ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯁꯣꯛꯂꯣꯏꯀꯣ꯫ ꯋꯥꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤ꯫ ꯋꯥꯁꯛ ꯆꯦꯠꯄ ꯅꯤꯡꯊꯧꯅꯤ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤ꯫ ꯑꯣ, ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯤꯉꯝꯖꯗꯕꯤ ꯇꯅꯧꯕꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯊꯃꯣꯏꯕꯨ ꯀꯔꯝ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯨꯅꯤ? ꯑꯗꯨꯝ ꯂꯩꯔꯛꯂꯦ ꯇꯅꯧꯕꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ, ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨꯗꯤ ꯍꯦꯛ ꯐꯪꯖꯗꯦ꯫ ꯇꯅꯧꯕꯤ ꯑꯗꯨ ꯁꯨꯡꯅꯣꯛ ꯅꯣꯛꯈꯤꯗ꯭ꯔꯤ, ꯅꯣꯛꯄ ꯀꯥꯎꯔꯕ ꯆꯤꯟꯕꯥꯜ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯔꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯁꯥꯕꯤ, ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯃꯊꯧ ꯆꯤꯟꯅꯕꯅ ꯀꯨꯏꯅꯗꯤ ꯍꯦꯛ ꯂꯩꯕꯤꯔꯝꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯔꯤꯗꯤ ꯁꯨꯛꯆꯪ ꯆꯪꯂꯛꯈꯤꯗ꯭ꯔꯤ, ꯃꯃꯥꯡꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯂꯦꯞꯄꯛꯈꯤꯗꯦ꯫ ꯑꯗꯨꯅꯁꯨ ꯐꯩ ꯈꯜꯂꯤ ꯃꯉꯣꯟꯗꯗꯤ, ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯑꯗꯨꯛ ꯀꯤꯖꯩ, ꯃꯁꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯎꯗ꯭ꯔꯤ, ꯃꯥꯗꯤ ꯌꯦꯡꯕꯁꯨ ꯑꯗꯨꯛ ꯀꯤꯖꯩ꯫ ꯊꯥꯏꯅ ꯃꯥꯅ ꯃꯄꯥꯝ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯄꯥ ꯅꯤꯡꯊꯧ ꯍꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗ ꯑꯗꯨ ꯈꯔꯗꯤ ꯇꯥꯈꯤ ꯄꯥꯔꯤꯒꯤ ꯃꯔꯝꯗ꯫ ꯃꯥꯗꯤ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯀꯣ꯫ ꯅꯨꯃꯤꯠ ꯑꯃ ꯁꯅꯥ ꯂꯧꯕ ꯆꯠꯈꯤꯕ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯃꯈꯥꯡꯗ ꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯁꯅꯥꯁꯨ ꯃꯨꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯄꯥꯔꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯦ꯫ ꯄꯥꯔꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ, ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯀꯣꯔꯧ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯂꯣꯏ ꯑꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛ, ꯊꯤꯜꯂꯕꯅꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯅꯧꯕꯤꯕꯨꯅꯤ꯫ ꯍꯥꯏꯈꯤꯕꯒ ꯇꯧꯔꯛꯄꯅ ꯍꯥꯜꯂꯤ꯫ ꯃꯅꯥꯏ ꯑꯃ ꯆꯠꯇꯨꯅ ꯇꯅꯧꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯇꯅꯧꯕꯤꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ, ꯄꯥꯎ ꯑꯗꯨ ꯃꯥꯗꯤ ꯇꯥꯖꯗ꯭ꯔꯤ꯫ ꯄꯥꯈꯠꯄꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ, ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯈꯟꯕꯗ ꯏꯇꯞ ꯇꯞꯆ ꯐꯤꯖꯤꯅ ꯃꯀꯣꯛ ꯈꯨꯝꯖ ꯁꯅꯥ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯇꯅꯧꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯥꯎ ꯊꯥꯗ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯁꯦꯡꯅ ꯈꯨꯝ, ꯑꯩꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯕꯨ ꯍꯥꯠꯂꯤꯕꯗꯨ ꯅꯪꯒꯤ ꯅꯄꯥꯅꯅꯤ꯫ ꯅꯪꯅ ꯀꯅꯥꯗ ꯀꯔꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯤ? ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯗꯨꯁꯨ ꯍꯧꯖꯤꯛꯃꯛ ꯃꯁꯛ ꯇꯥꯛꯀꯗꯕꯅꯤ꯫ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯍꯩ! ꯋꯥꯗꯨ ꯇꯥꯕꯗ ꯇꯅꯧꯕꯤ ꯉꯛꯄꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯄꯥꯈꯠꯅ ꯂꯦꯞꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯇꯞꯅ ꯈꯨꯝꯖꯩ꯫ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ? ꯅꯅꯥꯌꯦꯛꯗꯤ ꯑꯄꯪꯕꯤꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯦ, ꯑꯩꯕꯨ ꯆꯤꯡꯅꯕꯤꯒꯅꯨ, ꯑꯁꯦꯡꯕꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯂꯛ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯌꯥꯝ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛ ꯅꯨꯄꯤꯗꯨꯒꯤ ꯂꯨꯈꯝꯒꯤ ꯁꯝ ꯑꯗꯨ ꯇꯥꯛ ꯄꯥꯏꯗꯨꯅ ꯁꯥꯊꯤꯕ ꯃꯇꯧ ꯑꯃꯗ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯆꯤꯟꯊꯤꯕꯤ, ꯂꯝꯀꯦꯠꯄꯤ, ꯇꯨꯁꯣꯟꯕꯤ, ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯄꯪꯕꯁꯤꯒꯤ ꯍꯣꯠꯅꯔꯤꯕ? ꯅꯔꯣꯟ ꯆꯨꯝꯗ꯭ꯔꯤ ꯃꯈꯩ ꯅꯪ ꯀꯥꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯣꯏꯗꯣ꯫ ꯅꯌꯥꯅ ꯏꯁꯤꯡ ꯃꯔꯦꯛ ꯑꯃꯐꯥꯎ ꯇꯥꯍꯟꯗ ꯊꯝꯒꯅꯤꯗꯨ ꯁꯥꯔꯤꯁꯣ꯫ ꯅꯄꯥ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄꯗꯨꯅ ꯀꯔꯤ ꯂꯥꯂꯣꯡ ꯇꯥꯛꯄꯤꯔꯦ? ꯑꯩꯕꯨ ꯍꯥꯠꯂꯨ ꯍꯥꯏꯔꯝꯒꯅꯤ ꯁꯣꯏꯗꯅ, ꯅꯠꯇ꯭ꯔꯣ? ꯌꯦꯡꯕ ꯇꯥꯔꯦꯗꯅ, ꯅꯄꯥꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟ ꯅꯪꯕꯨ ꯑꯣꯏꯅ ꯑꯣꯠꯄ ꯇꯥꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ ꯇꯨꯁꯣꯜꯂꯕꯤ ꯃꯥꯕꯨ ꯂꯩꯃꯥꯏꯗ ꯂꯥꯛꯇꯅ ꯏꯟꯊꯨꯕꯤ꯫ ꯇꯅꯧꯕꯤ ꯏꯂꯝꯕ ꯏꯟꯅꯐꯤ ꯑꯗꯨ ꯅꯥꯟꯊ ꯎꯞꯂꯒ ꯇꯥꯏ꯫ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯅꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯩ꯫ ꯑꯁꯨꯝ ꯁꯅꯥ ꯃꯥꯒꯤ ꯌꯥꯊꯪꯅꯤ ꯇꯅꯧꯕꯤ ꯀꯣꯅꯨꯡꯗ ꯁꯣꯖꯥꯎ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯂꯝꯍꯦꯟꯗꯨꯅ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯂꯕꯗꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯂꯩꯇꯦꯗꯀꯣ ꯇꯝꯕ ꯑꯣꯏꯕ ꯅꯪꯕꯨ, ꯂꯥꯟꯖꯗ꯭ꯔꯕꯤ ꯇꯨꯁꯣꯟꯕꯤ ꯑꯁꯤꯗ ꯅꯪꯅ ꯇꯧꯕꯤꯔꯤꯕ꯫ ꯅꯨꯃꯤꯠ 6 ꯁꯨꯔꯦ ꯇꯅꯧꯕꯤꯅ ꯀꯥꯅꯨꯡꯁꯤꯗ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯗ ꯂꯦꯜꯂꯛꯄ꯫
चिनबाउदो खरा कंगली ममित अदु इकुद कुदि चादबना मसादुसु यामना सोली मयें खरा तारी कोनुंग अदुदा मागी अवाबु उबीदुना कनामा संगलक्ते उपायदि लेसदा वाना खांगली तनौबी ऐदि नंगी नकुत सिजरो हाइदुना इंथुरक्तबनी नंगी नकुत सोइदना सिगनी हाइबा खंगी ऐबु असुम थांगदबगी सा हातोकबिरो कैदोगी नखोई येकना लानफमसिदा ऐबु बंदी ओइदुना थाबिरदो ऐ वारि कदोबगी इमा नंगबु नुक्सी इमा नंगबु उजबा फंगदा नचाइगी पुसी लोइबदा तारे नखोइमा मरीनी सुबह नुमित इथा थाजदा ngasidi thongzaodo hanglakli pari pokpi liklai leimani sanglakliba tanobi haugatuna yangwana phammi sormapi holi masado leima tanobi na oiramliba phibam madu ubada masado swai lawi yengba hek ngamde adubu ningthau pokpini karisu khandasa thamoi kansin asum hairi nangbu kayam kuina asumna leiba ngamkini aigi isa siki mayokta lepki haina khangano nangtani wana leisagadab konung sigi mi amadana nangi awabu ubiroi ko tanobi khumjadi tuminna sum leisili mataudo uraga liklai leima tingsa sorama honduna wa makha thai anam kan ganu nupi masa nang na nam kalli khai nang nasa kakta mangjagani ko tanobi handakti mapi ra chenja khonjela du nikna asumna khumjare ima leima aidi nainu bigi masani korau ning thawado aigi apokpa nate angam mama khoina ngamdaba karibu leibagi namau oibi aidi kari yimta khangsade isyam hal hoi isyam ton hoi moigi mahutta aibu laining thaw magi taloi oyo haina ning thaw ki athakta ai laki mani asyang mani ai sari buwa pham tasab yudo wadu tabda liklai lei mangakpada chumlamnani korau ningthogi mamomloi ani leibani luhongba numit aduda korau magi oi thangbada lepkiba leisa ani do liklai leima haujikta da bhab tarakli mana su numit tu da khankibani leisa ani sibu kana oiriba haina liklai leima saunningbana loire madhabak yaire is kari matau korau ningthong nangbu adu ngamba ko nainu bigi masabu aigi isagi taloi oyu ya thanglakwa na lonjat khangdaba ningthau nangi napal haujiksu hanjiba tanobina haikhiba sing adu ngasaidagi thongsil mayada leptuna wari lona tariba parina su tahauri makut khudum chena tasin asumna solai o nangna kazariba napal adu kuijabani ikut asina pena thudi kadaba hira khangoi do lamchat chungdaba ningthau aibo to usitaba namidang taloi magi nakta ngasidi pari thajadana sanglai makutta chakluk ama paiduna tanobi nupa sibu ubada mi paithiduna phaklangi kasilomda tasinduna leiki pari asau mataw ulakhidri ngasidi nupi siginakta sangsin ingna tapna haire karino kasiladu da tawribadu lotni bahaibudu nangi siba se lodano saksi sado nasadu warari ising khawrang thaksiluse tanobi kina nupa adu da phau yengba ngamda mamai leithokduna lei pari kharaga sangsin nubidugi haksangda tapna thenglak amuk hairi nangbu aingona kiribro kiranuse ai nangona karisu tawini aibu aduk minungsi leitana su ugano se jaksi jarsi ai illuro se inge haiduna sanakhut aduna chakhoma mata aduna nupi side innabu khonare madawado minungsi leiba kayadi mare hingsaba miyotpa tukawbase tanobi ilakli basak ado jadi pari khut inthok sai tapna adum tobi nanai nupi sanakut ado makthok pa engam mina nokna khini nang se gi taloi ni masida mina karigi nokna ga karigi nangdi aingona sinthiri ha ningthau ado nangbu popu nati haidana hana haiba kaidawi madu hairam labadi asi thokidra tanobi khumlakti hingsaba man manu pa do ngasidi yam ingna wangangi karibu khalakpano khangte hanagumna mapal thoktuna leizaro ei thingjego aigona waroranu kaidogi nangbo ai lalene tanobi handakti sorama hondore I kibudu kharadi phare matamasi thege
ꯁꯅꯥ ꯍꯛꯆꯥꯡ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯕꯤꯔꯨꯔꯣ. ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ. ꯐꯔꯦ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ. ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯣ, ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯔꯣ. ꯄꯥꯔꯤ ꯊꯣꯛꯈꯤ, ꯇꯅꯧꯕꯤ ꯑꯗꯨꯝ ꯂꯩꯍꯧꯏ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯔꯧ ꯅꯤꯡꯊꯧꯒꯤ ꯅꯥꯄꯜ ꯃꯤꯒꯤ ꯂꯟ ꯊꯨꯝꯕꯨ ꯃꯤꯍꯧꯕꯒꯤ ꯂꯤꯆꯠ ꯉꯁꯤꯁꯨ ꯍꯟꯗ꯭ꯔꯤ. ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯃꯆꯥ ꯄꯤꯕ ꯑꯃꯁꯨ ꯌꯥꯎꯖꯗꯦ, ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯄꯣꯛꯏ. ꯇꯅꯧꯕꯤꯒꯤ ꯑꯄꯣꯛꯄꯤ ꯁꯅꯥꯔꯩ ꯑꯁꯤ ꯅꯥꯏꯅꯨꯕꯤꯅꯤ. ꯅꯣꯡꯃ ꯀꯣꯔꯧ ꯅꯤꯡꯊꯧꯅ ꯂꯝ ꯀꯣꯏꯕ ꯆꯠꯄꯗ ꯁꯅꯥꯔꯩꯕꯨ ꯎꯈꯤ. ꯃꯇꯝ ꯑꯗꯣ ꯁꯅꯥꯔꯩ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯦ. ꯇꯅꯧꯕꯤꯗꯤ ꯄꯤꯛꯂꯤ ꯃꯇꯝꯗꯨꯗ. ꯁꯅꯥꯔꯩꯒꯤ ꯑꯗꯨꯛ ꯏꯪꯅ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯄꯥꯝ ꯃꯤꯍꯧꯅ ꯃꯥꯡꯊꯥ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯅꯧꯕꯤꯁꯨ ꯌꯥꯎꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯦꯠꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯅꯨꯡꯗ ꯊꯝꯈꯤ. ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯅꯠꯇꯦ, ꯅꯥꯏꯅꯨꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯊꯣꯛꯈꯤꯕꯅꯤ. ꯁꯅꯥꯔꯩ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯁꯥ ꯃꯔꯛꯇ ꯋꯥꯅ ꯈꯥꯡꯉꯤ. ꯇꯅꯧꯕꯤꯒꯤ ꯃꯇꯥ ꯆꯥꯅꯕꯤ ꯑꯌꯤꯡꯕꯤ ꯂꯥꯛꯇꯨꯅ ꯁꯅꯥꯔꯩꯕꯨ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤ. ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯅꯇꯥꯗꯣ ꯀꯨꯏꯔꯦꯅꯦꯀꯣ ꯎꯗꯕ. ꯅꯤꯡꯉꯝꯖꯗꯕꯤ ꯅꯇꯥꯗꯣ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯔꯝ ꯂꯩꯔꯝꯒꯗꯕ ꯃꯥꯕꯨ ꯑꯣꯠꯄꯤꯔꯝꯒꯗ꯭ꯔꯥ ꯃꯈꯣꯏꯅ? ꯏꯃꯥ, ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥꯗꯣ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ. ꯁꯅꯥꯔꯩ ꯃꯄꯤ ꯁꯤꯡꯊꯥ ꯀꯞꯆꯩ. ꯑꯣ, ꯐꯠꯇꯦꯗꯀꯣ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗꯀꯣ ꯑꯉꯝꯕ ꯅꯈꯣꯏꯁꯦ. ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯁꯣꯜꯂꯕ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ. ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥꯏꯅ ꯄꯣꯛꯂꯨꯕꯅ ꯏꯆꯥꯗꯣ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯃꯃꯥꯏꯅ ꯀꯟꯕ ꯉꯝꯍꯧꯗꯕꯅꯦ. ꯃꯃꯥꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯏꯆꯥꯗꯣ. ꯃꯁꯥꯗ ꯌꯥꯖꯗꯕꯅꯤ ꯏꯆꯥꯗꯣ. ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯕꯤ ꯏꯆꯥꯗꯣ. ꯃꯃꯥꯏꯅ ꯃꯩꯔꯤꯂꯛꯇ ꯑꯃꯨꯛ ꯂꯪꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯤꯠꯂꯨ ꯏꯔꯥ ꯊꯥ ꯋꯥꯔꯧꯅ ꯌꯦꯡꯂꯝꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯃꯥꯏꯒꯤ ꯊꯃꯣꯏꯗ ꯌꯨꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯍꯧꯔꯤ. ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯤꯊꯣꯛꯈꯤꯕꯅꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤꯁꯤꯡꯒꯤ ꯂꯛꯇ ꯆꯟꯕ ꯑꯣꯏꯌꯨꯀꯣ. ꯀꯣꯔꯧ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯊꯣꯏꯅꯥꯎꯒ ꯀꯨꯁꯨꯝꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯁꯨ ꯃꯄꯥꯒꯨꯝ ꯅꯥꯄꯜ ꯋꯥꯡꯖꯕꯤꯅꯤ. ꯑꯗꯨ ꯀꯦꯅ ꯃꯧꯅ ꯂꯩ, ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ ꯅꯨꯡꯉꯥꯏꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕꯅꯤ. ꯇꯅꯧꯕꯤ ꯃꯥꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒꯗꯤ ꯀꯌꯥꯗ ꯈꯦꯟꯅꯩ. ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯕꯁꯨ ꯇꯅꯧꯕꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯃꯈꯣꯏꯅ ꯌꯧꯕ ꯉꯝꯂꯣꯏꯗꯀꯣ. ꯊꯃꯣꯏ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯇꯅꯧꯕꯤꯅꯤ. ꯇꯅꯧꯕꯤꯅ ꯀꯣꯅꯨꯡꯁꯤ ꯂꯩꯔꯤꯉꯩꯗꯁꯨ ꯇꯅꯧꯕꯤꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯀꯜꯂꯛꯇꯨꯅ ꯁꯥꯎꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ. ꯀꯨꯁꯨꯝ ꯑꯗꯨ ꯃꯃꯥ ꯂꯩꯃꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯏꯃꯥ ꯂꯩꯃ, ꯋꯥ ꯑꯝꯇ ꯍꯪꯒꯠꯆꯒꯦ. ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯏꯃꯥꯗ. ꯏꯅꯥꯎ ꯊꯣꯏꯅꯥꯎ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯦ. ꯏꯄꯥ ꯅꯤꯡꯊꯧꯒ ꯋꯥꯒ ꯑꯝꯇ ꯈꯟꯅꯗ꯭ꯔꯕ ꯏꯃꯥ ꯍꯣꯏꯕꯣ? ꯏꯆꯦ, ꯀꯔꯤꯒꯤ ꯈꯟꯅꯗꯅꯤ ꯏꯆꯥ ꯑꯅꯤꯒꯤꯕꯣ? ꯏꯃꯥꯒꯤꯗꯤ ꯊꯋꯥꯏꯅꯤꯅꯦ ꯅꯈꯣꯏꯁꯦ. ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯝꯕꯁꯨ ꯑꯗꯨ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ. ꯅꯤꯡꯊꯧ ꯑꯉꯝꯕ ꯄꯥꯔꯤꯈꯣꯝꯕꯕꯨ ꯅꯆꯥꯅꯗꯤ ꯌꯥꯝ ꯈꯣꯏꯗꯥꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧꯒ ꯑꯗꯨ ꯌꯦꯛꯅꯩ ꯇꯥꯕꯗ ꯅꯆꯥꯅ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ. ꯍꯩ, ꯃꯗꯨ ꯌꯥꯗꯦ. ꯀꯔꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯅꯪꯅ? ꯄꯥꯔꯤ ꯅꯤꯡꯊꯧ ꯄꯣꯛꯄꯗꯨꯒ ꯃꯇꯝ ꯑꯃꯗ ꯅꯄꯥ ꯅꯤꯡꯊꯧꯒ ꯌꯥꯝ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤꯗꯅ. ꯃꯗꯨꯗ ꯏꯆꯥ ꯄꯤꯅꯁꯤꯗꯅ ꯋꯥꯁꯛꯅꯈꯤꯕ ꯑꯃ ꯂꯩꯕꯒꯤ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯇꯕ ꯌꯥꯗꯕꯒꯤ ꯅꯥꯏꯅꯨꯕꯤꯒꯤ ꯃꯆꯥ ꯇꯅꯧꯕꯤꯕꯨ ꯑꯣꯏꯅ ꯅꯣꯏꯒꯤ ꯅꯍꯨꯠꯁꯤꯟ ꯊꯥꯈꯤꯕꯅꯤꯅꯦ. ꯅꯤꯡꯊꯧꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯗꯦ. ꯑꯗꯨꯒꯤꯅꯤ ꯏꯆꯥ ꯑꯅꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯄꯥꯒꯩꯒꯅ ꯁꯤꯜꯂꯤꯕꯁꯦ. ꯀꯩ ꯃꯔꯝꯗꯒꯤꯅꯣ ꯏꯄꯥ ꯅꯤꯡꯊꯧꯒ ꯃꯣꯏꯒ ꯌꯦꯛꯅꯈ꯭ꯔꯤꯕꯁꯤꯕꯣ? ꯍꯩ, ꯃꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯅꯄꯥ ꯅꯤꯡꯊꯧꯅꯒ ꯇꯥꯔꯕꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ. ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ. ꯇꯅꯧꯕꯤꯗꯨꯕꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯏꯃꯥ? ꯃꯣꯏꯅ ꯑꯣꯠꯄꯗ ꯁꯤꯔꯝꯂꯗ꯭ꯔꯥ? ꯁꯤꯔꯒ ꯀꯩꯗꯧꯋꯦꯒꯤ? ꯃꯥ ꯁꯤꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯥꯡꯖꯅꯤ? ꯅꯪꯅ ꯋꯥꯔꯤꯕꯗꯨꯕꯣ? ꯋꯥꯕꯒꯤ ꯅꯠꯇꯦ ꯏꯃꯥꯁꯤꯃ ꯁꯨꯝ ꯍꯪꯕꯅꯤ. ꯑꯗꯨ ꯃꯥꯒꯤꯗꯃꯛ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯔꯨꯅꯤ? ꯄꯥꯔꯤ ꯅꯤꯡꯊꯧꯅꯒ ꯃꯥꯒꯤ ꯇꯥꯂꯣꯏꯒꯨꯝ ꯅꯨꯡꯁꯤꯅ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯁꯤꯅꯤ ꯈꯜꯂꯤꯁꯦ. ꯏꯁ, ꯀꯔꯥꯏꯗꯒꯤ ꯅꯨꯡꯁꯤꯅ ꯈꯟꯕꯅꯣ? ꯑꯣꯠꯄꯤꯔꯝꯗꯧꯔꯤꯕꯅꯤ. ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ.
Hoida, sikibane hena phare. Sida mana layingaidasu angam mathau lakpasingduna ma ubada loina ngauduna yengnakibada. Aikhoidaga yengdabi phare sikibana ma. Tanaubi hanagum amuk mapal thoktuna leizare. Pari uba khudingma koisin chen lotnabu hotnai. Mayamgi mityengda mapureba oirabasu nupasi lamlanbani adu khanjai mana. Numit ninidi pariga hek unade manasu lotnabu hotnazabadugini. Mapam yumda leiringai lamlanba pakhang kanamaga apam mityeng yengna nungsi wari sanabasu tawjarakte. Adugisu mathakta magi mapureba oiriba mahakasu hana sakmai unaduna khangnakiba natte. Korau ningthawna mana luhongbadu yadrabadi wazarabi mamabu thawai lawgani kihanbiduna yaningda adum yakibani. Itha thazada mataw amada pari asi lay yamna pami hainari. Khudam haibabu awang thangbu maikaida magini haina leikol masa amasu thammi. Maduda leikhal suna lay mayam ama tharibani. Yengbada kayadi phazai lairang singna magi matam yaurak pugain leisa tamlakpa matamdo. Kana amaga sangduna layida sokluba thenglubaga yaba nate parina thengba thammi. Magi khakni kana amana sokpa yaroi haidana. Konongya ngang lamhenbi singna pari khanganda nongma leikolda huraduna sanglaga lay heklambagi parina khanglaktuna mai hauna sauduna angang singadu nongma numit chupa ama nungsada phawduna thamkibagi warina kibani. Asum hainaki ningthau pari asi othoknu liida. Angangna tawbabu adu ngakpiba yai mathong laima chadeda haina. Konungda sum laisinbadu talladuna tanaubi mapalda ngehak hangsit langge haiduna thorei. Numit khuding masu parigi leikol aduda adum lapna yengzabani. Adubu ngasidi leikol manungda yam sangninglat aduna parigi manaw singi loinabigi nakta laktuna asum hangjay. Inaw, leikol asida aibu ngasidi yam sangningi. Aibu sanglugeba laining thawna yagadra. Masimgi wadu tabada manaw ibisingdo phat yengnay adubu sin khar yawsabi kabuk leina tanawbi bulakna duna phat hekta khumi. Isim na sangbada kanana thingani haige. Changuba isya isim sina adu koiribada karigino. Itay sana asi ichyengi ipuroibani. Irang khrasu hayu kaidauge isim siso. Tanawbi ikai khibasina kabuk legi waduda apang bini madi changba yai haibaduda mathanta leikol adomda lakli. Manung changlai adubu manungi oiramliba phazabadu ubada tanawbi ngauna leikolgi leido yengzai. Tanawbi ahanbo oina leikol asida minok amatang khre. Kayada nungsi minok ado tangna nokpa minok nidana. Lay mayam marakta angaw masugi kabok leirangna pugaina yom satlibadu ubada tanawbi thamoy mathumarang hawkre. As aibo leirang amatadi hekningkreda. Kana leibasu ude luana heklagi. Hairaga angang masa amagi matauda akoibadu kiruk yen kabok leirang ama tanawbi khusaduna phat he. Pisi marumda phat losili aduga prabab thoraktuna ukhamada phamthare. Kokta kuplamba pisi du tapna singthai sambul chena pulliba samlang adu thadoi. Zwai launa leimaida theng tarai. Kayadi ningthizai musuk muba samlang adu malanglakta samlang adu maning tamni aduga huranduna pisi marumda lotsin purakpa kabok leirang adu lauthok nukmi yingzai. Adubu karomdagino uga uhaude mapuna huranba phakre. Tanawbigi senpham leite pari adu leikol se leiramne. Tanawbigi tum oirapta masai phanna leptuna khonjal adu wauna haire. Iya aigi leigasu hurandu hekliboye. Tanawbi khangprek hek khangi. Khonjal aduda noklambadu phat hanjin pari mai kai yenglei. Lei adusu makhuda lotsin paizai. Kina sunu pasa yenglei. Pari sagol sangda sanglubagi amuba khudai ama setlami. Masadari pi ama tholamdri. Samu hakjang ado sagol thawrubagi humangna marik senthari. Leisa kayana mi haunariba tamba oiba magi hakjangni. Tentak leiriba amuba samlang maraktagi humang marikna sentharag mamai mamit adusu humangna pumchoni. Soradasu pipi holi wabagi oirini. Tanawbi tamba oiba magi phibam ado yengba ngamsade hangoiduda mamai nunthaduna lei. Pari tanawbigi nakta khara nakna sangsilei. Tanawbidi Puraklada boy kanduna pamlamadu phuk haugat chenaba hekta semsai parina khudang tap yanduna pai. Hey, chenaba honai ni masa. Uran binang hauzikti mapuai ki mangdagi karam chengani ha. Kadai nakuta lona paisin thamliba ai leyedo piro. Ihe pira une huran binang. Tanawbi makut masadu leyedo
ꯆꯦꯠꯅ ꯑꯗꯨꯝ ꯄꯥꯏꯁꯤꯟ ꯊꯝꯃꯤ ꯋꯥ ꯑꯃꯗꯤ ꯈꯨꯝꯖꯗꯦ꯫ ꯃꯇꯧ ꯑꯗꯨꯅꯗꯤ ꯇꯥꯛꯂꯤ ꯂꯩ ꯑꯁꯤ ꯄꯤꯕ ꯉꯝꯖꯔꯣꯏ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯒꯨꯝ꯫ ꯄꯥꯔꯤ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯦ ꯎꯔꯁꯨ ꯎꯁꯤꯟꯅꯗꯦ ꯅꯨꯄꯤꯗꯨꯅ ꯆꯦꯠꯅ ꯄꯥꯏꯖꯔꯤꯕ ꯂꯩ ꯑꯗꯨ ꯅꯝꯗꯨꯅ ꯍꯦꯛꯇ ꯃꯨꯟꯗꯨꯅ ꯂꯧꯕꯤꯔꯤ꯫ ꯇꯅꯧꯕꯤ ꯍꯪꯒꯠꯅꯗꯦ ꯈꯨꯝꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯆꯤꯟ ꯃꯆꯥ ꯑꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯊꯥꯖꯗꯅ ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯦ ꯑꯉꯥꯡ ꯃꯆꯥ ꯍꯦꯛ ꯃꯥꯜꯂꯤ꯫ ꯄꯥꯔꯤꯅ ꯈꯨꯠ ꯑꯁꯨꯝ ꯐꯥꯗꯨꯅ ꯂꯩꯕꯗꯨ ꯇꯅꯧꯕꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯏꯃꯣꯟ ꯃꯣꯟꯖꯥ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯆꯠꯈ꯭ꯔꯒꯦ ꯂꯩꯁꯨ ꯄꯤꯔꯤꯗꯅ ꯀꯩ ꯋꯥꯠꯄꯤꯔꯤꯒꯦ? ꯋꯥꯠꯂꯤ ꯗꯟꯗꯤ ꯄꯤꯗꯧ ꯋꯥꯠꯂꯤ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯆꯠꯀꯅꯤ? ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯑꯣꯏꯅ ꯄꯤꯔꯒꯦꯗꯣ꯫ ꯍꯨꯔꯥꯟꯖꯗꯦ ꯀꯩꯁꯨ ꯑꯗꯨ ꯄꯥꯝꯕꯒꯤ ꯍꯦꯛꯄꯅꯤ꯫ ꯏꯌꯥ ꯃꯁꯤꯡꯒꯁꯤ ꯈꯨꯝꯂꯦꯅ ꯉꯁꯤꯗꯤ ꯃꯁꯦ꯫ ꯇꯅꯧꯕꯤ ꯈꯨꯝꯗꯦ ꯄꯩꯊꯣꯛꯂꯤ ꯀꯟꯅ꯫ ꯄꯥꯔꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯅꯥꯛ ꯅꯛꯅ ꯈꯔ ꯆꯤꯡꯁꯤꯜꯂꯤ꯫ ꯇꯅꯧꯕꯤ ꯄꯥꯈꯠꯅ ꯄꯥꯔꯤ ꯃꯉꯣꯟꯗ ꯌꯦꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯁꯥꯏꯅꯣꯟ ꯑꯗꯨ ꯖꯨꯝ ꯃꯃꯤꯠ ꯇꯔꯥꯎꯕ ꯑꯅꯤꯗꯨꯅ ꯇꯊꯛ ꯄꯥꯔꯤ ꯃꯃꯤꯠ ꯑꯅꯤ ꯈꯨꯖꯤꯜꯂꯞ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝ ꯌꯦꯡꯂꯛꯀꯅꯨ ꯍꯨꯔꯥꯟꯕꯤ ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯛꯎ ꯍꯥꯏꯔꯤꯕ? ꯇꯅꯧꯕꯤ ꯃꯃꯥꯏ ꯑꯃꯨꯛ ꯐꯠ ꯅꯣꯟꯊꯩ꯫ ꯄꯥꯔꯤ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡ ꯁꯅꯥꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯂꯣꯝꯗ ꯄꯨꯂꯞ ꯍꯥꯏꯊ ꯊꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯥꯖꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯉꯛꯄꯅ ꯌꯦꯡꯂꯒ ꯂꯩ꯫ ꯍꯥꯏꯈꯤꯕꯅꯤ ꯅꯨꯄా ꯑꯁꯤꯅ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯀꯅꯨ ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡ ꯁꯣꯛꯂꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯅꯨꯄꯤꯁꯤꯒꯤ ꯐꯖꯕ ꯑꯁꯤꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯆꯥꯕ ꯇꯨꯀꯥꯎꯕ ꯑꯁꯤ? ꯇꯅꯧꯕꯤ ꯃꯁꯥ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯦꯛ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ? ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯄꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯏꯃꯥ ꯂꯩꯃꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ꯫ ꯑꯗꯨ ꯇꯨꯃꯤ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯏꯃꯥ ꯂꯩꯃ ꯂꯥꯛꯀꯦꯔꯥ ꯂꯥꯏ ꯂꯥꯛꯀꯦꯔꯥ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯉꯝꯃꯤ ꯃꯣꯏꯗꯤ꯫ ꯁꯤ ꯂꯩ ꯑꯁꯤ ꯅꯥꯆꯣꯝ ꯆꯤꯟꯕꯤꯒꯦꯅꯤ ꯑꯄꯪꯕꯤ ꯅꯪꯕꯨ ꯈꯔ ꯆꯪꯁꯤꯜꯂꯧꯁꯤ꯫ ꯆꯤꯟꯕꯤꯅꯨꯕ ꯌꯥꯅꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯁꯅꯥꯈꯨꯠ ꯑꯗꯣ ꯃꯥꯡꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯅꯤ꯫ ꯑꯩꯗꯤ ꯉꯥꯏꯅꯨꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯝ ꯇꯧꯕꯤꯅꯨ꯫ ꯂꯩꯔꯥꯡ ꯑꯁꯦ ꯅꯪꯅ ꯄꯥꯝꯗꯨꯅ ꯍꯦꯛꯄꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯅ ꯍꯦꯛꯄꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯍꯟꯒꯦ꯫ ꯗꯟꯗꯤꯅꯤꯀꯣ ꯃꯁꯦ ꯅꯔꯥꯜ ꯑꯗꯣ ꯌꯥꯖ ꯗꯟꯗꯤ ꯑꯁꯤ ꯅꯪꯅ ꯂꯧꯒꯗꯕꯅꯤ꯫ ꯂꯩ ꯑꯁꯤ ꯅꯪꯒꯤꯅꯤ ꯑꯄꯪꯕꯤ꯫ ꯋꯥꯗꯨꯗ ꯇꯅꯧꯕꯤ ꯍꯦꯟꯅ ꯉꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯉꯤ꯫ ꯄꯥꯔꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯁꯤꯟꯅꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯞꯅ ꯍꯥꯏꯒꯠ ꯅꯨꯄꯤꯗꯨꯗꯒꯤ ꯃꯨꯟꯕꯤꯔꯨꯔꯕ ꯂꯩ ꯑꯗꯨ ꯃꯥꯒꯤ ꯈꯨꯠꯃꯛꯅ ꯅꯨꯄꯤꯗꯨꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯑꯣꯏꯅ ꯆꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯒ ꯉꯥꯡꯕ ꯑꯃꯠꯇ ꯅꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯔꯤ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯛ ꯏꯪꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯍꯩꯃꯥ ꯅꯣꯛꯄꯁꯨ ꯍꯩꯔꯝꯂꯦꯅꯦ ꯃꯥꯗꯤ ꯀꯌꯥꯗ ꯔꯥꯁꯤ ꯂꯩꯔꯤꯕ꯫ ꯇꯅꯧꯕꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯤꯔꯝꯕꯗꯒꯤ ꯑꯣꯏꯅ ꯏꯀꯥꯏꯔꯛꯂꯦ꯫ ꯃꯃꯥꯏꯗ ꯁꯨꯝ ꯅꯣꯟꯊꯈꯤ꯫ ꯄꯥꯔꯤ ꯇꯅꯧꯕꯤꯒꯤ ꯐꯥꯔꯝꯕ ꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ ꯍꯧꯖꯤꯛꯇ꯫ ꯌꯥꯔꯦ ꯆꯠꯖꯔꯣ ꯅꯥꯆꯣꯝ ꯑꯁꯤ ꯂꯧꯊꯣꯛꯀꯅꯨ꯫ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯆꯤꯟꯗꯨꯅ ꯊꯝꯃꯨ ꯂꯧꯊꯣꯛꯀꯅꯨꯀꯣ꯫ ꯑꯗꯨꯒ ꯃꯇꯨꯡ ꯑꯁꯨꯝꯅ ꯂꯩꯀꯣꯜꯗ ꯆꯪꯂꯒ ꯂꯩ ꯍꯨꯔꯥꯜꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯗꯟꯗꯤꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯄꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯇꯅꯧꯕꯤ ꯈꯨꯝꯂꯝꯗ꯭ꯔꯦ ꯏꯀꯥꯏ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯇꯧ ꯑꯗꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯅꯨꯡꯇꯤꯒꯤ ꯇꯣꯡꯗꯨꯅ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯌꯦꯡꯖꯔꯤꯕ ꯇꯦꯅꯋꯥ ꯃꯄꯤ ꯑꯅꯤꯗꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯁꯨꯝ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯩ꯫ ꯍꯤꯡꯆꯥꯕꯁꯦ ꯅꯨꯄꯤꯗꯒ ꯏꯔꯥꯡ ꯇꯧꯕꯒ ꯍꯩꯔꯝꯂꯦꯗꯅ ꯀꯌꯥꯗ ꯃꯥꯜꯂꯨꯗ꯭ꯔꯦ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯏꯀꯥꯏꯕꯒꯁꯨ ꯈꯪꯂꯝꯗ꯭ꯔꯤ ꯃꯥꯗꯤ ꯃꯥꯏ ꯊꯥꯕ ꯑꯣꯏꯔꯝꯂꯦ ꯃꯥꯏꯗ ꯑꯎꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯖꯩꯗ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫